Naorem Bobo Kakching Kendra Da Meekhal Thengnaragani Haina Laothokkhre Manipur gi lamkhai Manipur gi puwari Manipur gi masak munak khangdana Manipur kangani haina lauribasi oithokloi hauji Manipur thokliba irang asida Manipur gi territorial integrity lamkhai kaidana lairiba asi haujuk lairiba lengak loi rajniti wala sing asina nate masilam damasi gi micham praja miyam amadi naha singi hona jamal makoi gi kathopagi thauna adunani Asigumba imalebak Manipur gi chiraba tanja asida karamba miyoi singbo miyang gi mihut ohengadabano haibadu aikoi punna wakal taminagadabani Kakching Kendra gi oina lakadoriba assembly Meekhal asida midep oinaba warep laurakpani haina Dr. Naorem Bobo na phongdokre wafum basing asi no compromise on Manipur territorial integrity haiba kolauda Dr. Naorem Bobo na lakadoriba lisingani kuntareki Manipur legislative assembly election da Kakching assembly constituency da midep oina Meekhal Thengnaragani Haina Laothokkhre thoram amada Kakching lamdong da leiba N Kumar Brickfield da pangthokiba thoram amada phongdoklakibani Manipur gi ningtam lan gi athauba sing gi mafam da ikai khumnaba utpaga loinana Manipur state song saktuna hongdokhiba thoram adda Good Governance Party gi President L Romi Nongpok Sayang Apunba Lok ki President Ananda Laishram Political Analysis Gitazin Khuman laikai gi ahal morangthem Herananda MOI Ibosana Secretary BYSWC Amadi Kakching Esida Mirep Oinaba Thorang Toriba Dr. Naorem Bobo Amadi Mahaki Apopi Naorem Sakhina Athoiba Mitung Sing Oina Famfam Langda Famki Thoramadu da Dr. Naorem Bobo na Makataratana Fongdokhibada Manipur asi chahi lising ani henbagi puwari leijari bani adubu puwari asengba achumba kayadi external force kayana nathainaba muthatnaba hotnadina lakli Amaromdana ngarang ngahanta lakpa kuki singna aranba suklei shulei kidaba puwari semjinduna Anglo kuki war gi lairik khara puthokrakli masi ekhoina kolomgidi kolomna physical gina physical kokina kokna makhal gi ekhoi gi leijaba puthokna honaba mathautai Indiana maning tamba leipak ama oirakpa ngamkhriba asisu nongpok thong hangba INA na Manipur Yaurapagi mapansu yauribani haibasi India government asu khanganba mathautai asiguma wafam kaya asida hogolagliba naha kaya su politics cha yaushinba mathautare khanbadagi naha singi thodang launabagi dawakta Meekhal asi thenganaba tholakpani haina su phongdorakhi mahangna makha taraduna hai lamdam asida akhang ahi intellectual person amadi bureaucrats officer kaya ama leiri adubu sign togodaba warit logodaba singna senja thumja corruption na thabak amata maning tamna niyom chumna tawhanba ngamdri lamdam asida education da water supply da electricity da tourism da health sector amadi lambi thong yauna hiram kaya da awat pana kaya na pik thali pumna magasi hagolagriba naha aikhoina amato oina thengnaduna lamdamasi awamna purak minarasi hainasu tin kiba miyam da appeal tawraduna mahapu puna sawgat minabasu warip lominakhi